Miyoybagi lamchat mandaba mawongda nupi ani bu mafi thongdana lamjau surokta ikai firuk nanghankibagi thawongbu thamoi shokna nungaite January miyoy singi mathakta matik chaba dandi pigadabane haina Shiva Sena gi President M.Tombi na phongdokre wafam asi ngasi babu parada leba Shiva Sena gi office ta paumi singa unaba mata phongdokhibane mahakna makata na hai numit humdra nipani suraba national amade international issues soidaba asida Prime Minister na ngasi fawbuda wafam amata phongdoktana leirubagi matong houkhiba me mari da nupi macha ani fi thongdaba video viral oirakpa hairiba nupi ani adushu tongan ba sangsthana amadi police department ki miyoy singna yamna kupna thizilaba matungda rape case natte haibagi confirm record leina ngarang parliament haubaga manghoidana asigumba thawongashi mayamna khangnarakpane chenkugi narco terrorist singna ngasi fawagi manungda tongan ba mawongta yummai thabada chingba kaya chatharakpane Meiteina lan houkhibasu leite lan toukhibasu leite masa ngakthokchaba khakni lan asi me ahumgi pung mari da lotion ba yabane adubo makoina laktuna Meitei taba mafam singda yummai tumna thaba masidagi ngasi fawba lan asi lotion dabane Charon Suron dagi nusi chana na leidamba ngaktane kuki da su Meitei nupi lawi Meitei na su kuki nupi lawnarabe nupi bu mafi thongduna lambi da koi pupuba masiri mali masigi mamangda yamna ikai dengai de Meitei haiba jati sidi nupi bu khwaidagi hena izat tawba ichal iche singbu yamna nusiba jati abade adubu Meitei jati isibu amuba kalina iduna lehauragadaba mawongda tawriba sigi mathakta ahakpa chairak piyu loinana amuk hanna sigumba thawdokasi thoktaba mawongda chairak piyu masigumba thawdokasidi wargi matamda fawba thoktri amukta thengnadriba mawongda amada Meitei jati manungdagi miyoy kharana chatharakliba thawong asi Shiva Sena na akanba mawongda condemn tawrakhi uriba kuki mayokta ngasibo manungda lan ngaktana akoina akoi shidana namagi hona jabagi lalonga mada defense tawduna leibase masigi poche gi sideline tawduna atopa lambi amada Meitei khunai sibu lan punana hona ba adugumma manba viral clippings video che masi Shiv Sena line laude agu akoi ju sabchana masi fact and finding report ama akoi gi committee ma sema thigalaga akoi masi honorable prime minister Home Minister, even President Yauna, I Monday Namita, I Moi Ununugi Matam Laure. Sub Saba was it confirmed to Dre, I go Honorable Agnes Sindeji, Chief Senagi, Maharashtra Minister, Kutanga, I Madugi, I Dilida. Two Matamda, I Chalaga, Sigi Matanse, a koi Baptana, Kanana, a koi Tone with Tamagno, Karigi Namata, Sigumba. Viral clipping se tang me ki tang mari da toukhibasu parliament hogada noma wali ngi viral ohen ba se masi yam sengna akoi masi tasengna masi bu tholi mi do madu akoi yam nungai to fawe